ngamliba makhai share tausi kothagi damak haiba text translation amakhakna ahan boina miyamda lanthok sage maitai lan manung asida Technopol district asida leiriba yeknaba singi khun achoba kotha hairiba asi mai thadok haudradi chungda yamna kaiba lakani Technopol district ki manungda kuki macha khudingna kotha hairiba asi tumna mangnaba tawrase haiba text translation amakhak ngangom Surchandra mitaina thamlakli Makhatana breaking news usoi phukpa kiba kuki nupa ama jomi singni chingnaba singna hatlaga jungle da hundoklam le hairi jomi na thagalakpadana maitai singna hatpa oiramni hairi aduga kuki gi group tana jomi singna oiramba yai haina hori sidi sikre kuki ama amuk haiba wafam phongdokli mayam na hangba henmalakpadagi translate tawjarakpani amamamta mayam hankre hanglakpa leptre mayam na hanglakpagi matung ina khara handoksage handi handokningdrabani nahan ama handoklubagi irang sagat kanuna muslim ama na hairakpadagi adubu pangal singdi kandaba yade haiba wafam thamle translation adudi Sadar Hills ki manungta leiba pangal sing chenchinba fai ngarangsu motbungda satpa ama pangal amana sekmai romda pubagi hauzik phawba masa puthokpa ngamdana leiri khun manung bazar manungda leiba pangal sing check tawba mathau tai Sadar Hills ki chilnau sing section se Sadar Hills ki manung khakta nate kukilen khudingdaki loina tanthokadabani haiba wafam translate oina phongdokle makha chatarakpada AT Zanan headquarter ki PRO Robin Mangang Khairakpang ki page tagi post ama nikak lokot charaga thamjige aiko gi intellectual experts sing lairik haiba akhang ahai lai gumlaba kayana local TV channel da adum khanaduna leibagi mahutta Supreme Court ta commission da UN da akanba mup tawna bahonasi local TV channel asidi kangla tombi phawu yaude ngasi Supreme Court ki aphawu lawyer amana kuki gi favor da maitaina lanbagi maongda wafam khara thamba haipet ujaki migidi sigumbada akanba focus tawri amaromdana aikoi masel nungsunaba iban nongmai sizinaduna I maselda police na micham dabu oiro micham na police dabu oiro irang tawbasi khara lepkisi timing chade protest na traga movement si ishoi ba ama yauri tawgodaba aikoi di tawdri maselda oina divert tawduna kadomdano ama chatkre masina sum makha sang tharakladi aikoi lan mai chire haibasi punamakna khangminasi CSO Ima Maira Paibi Student Organization luk khudingmakki representative punduna closed door meeting tawbagi apamba leijai haibo pham thamlakli makhataba postana all cookie new cookie haiba leite hauzik mitopni haiduna landarakli ba minai singasi sahi kharagi matungda amuk cookie aribani laiminar haidori bra haiba wanghangle dakar oide maru phukna muthat kadabani isha issue da hen awab pigadaba kanadaba wathi waremgi wakhal amadi minungsi ulakkanu haiba wafam PRO sina thamlakli makha chatarakpada Lisipriya Kangujangi page tagi post ama nikal lokotcharaga thamjage prithibi da mai pakkiba revolution khudingmak students amadi naha singna lead tawkhiba ngaktani adubu Manipur gidi ima singsu yauri bani revolution haibadi change haibani haibo wafam thamli Manipur gi thokliba issue asi UN Secretary General ga hakchengnana wari sanaduna khangangani aikhoigi atapi ama khanghobana fare kuki na pangtau tawba yabra haibo wanghangle State Museum da thamliba kuki gi potchai sing laukthokpiyu Imphal gi secretariat ta leiriba kuki in office public car parking on thokpiyu there is no meaning now haibo pham thamle makhatana Lisipriya gi aroi boina posam kaka thamjage 2016 da South Korea gi president Park Namdana prajana corruption ga mari leinana resign tahonki praja lak manga romna Seoul city mayaida hapta mari leptana khutta mobile torchlight khak thalaga khongjang jangsinki violence machet ama phawbu tawkide police ta nungna thakide makhoi mai pakki mahak last ta resign tawki jail changki haibo pham phongdoragli makha satharakpada iduning to hairiba PSSC gi post ama nikhal lokotcharaga amuk thamjage siridu kukini maitai natte maming lalboi mate laifam Saron Bank Modbung Kangpokpi district Army retire ni kuki lan kapa yawbani Sunday numitta Kangpokpi romda makhoi khara chatkibani hai makhoi masen hanabani aduga maitai da blame tawbani comment yengbiu haibo pham thamle PSSC gi makhatana ngarang numidang athengbada kaimai jiri lambidaki kuki gi asiba haksang sing lona Kangpokpi tamna pukhre kuki gi asiba masing kana amatada haidoktana bahaina khre ngarang gi thodok aduda kuki tara gi mathakta hena sikre haibasi kuki gi source report ta su hairi ngarang numidang gi pung 3 muk tarakpa matamda su CRPF Camp C by 36 BN Laimaton near UJP School Kangpokpida Kunja Singh yauna kuki militant sing attack toroktuna
akan mamong da tear gas amadi nomai kapnaki ngarang numidang video clip delete tawkiba Myanmar dagi kamjong lambi asi KNAB gi sathok sasin tawba lambi ni kangpokpi dagi kamjong phawraga Myanmar tari kuki amadi KNAB Myanmar manungda lan tawba ngamdre Manipur da oina onchilakle train tawraba KNAB chamang yankhai chani Manipur border lanchinana ba tawri Myanmar manungda training tawriba KNAB lising muksu advance team gi reinforcement tawna ba ready tawri makhogi ahan ba target asi maitai loishin bani adugi matung naga loishin bani sharpep camp attack tawriba adu khulai laknana bani kangpokpi kuki singi khulai Mizoram side rom daki lainana ba plan tawkhre naga singsu KNAB mayok naribani na amadi anytime Manipur gi manungda naga kuki khut thokna ba yabagi phibam da laibana Nagaland side rom dagi kuki singi khulai lobam lambi tatkhre Mizoram line asi kangpokpi kuki singi khulai laipam alternative route oikhre makha satharakpada hi ai khumban news hariba page asigi post kharkhak lokhot charaga aroi boina miyam da thamjage Thobal DC office ta India gi national flag khongjang changsiliba mairoi singna singthari haina social media gi platform da thagalakliba adu aranba yumpham yaudaba pawni hairiba flag asi maitai gi salai taret ki phiral ariba adu lokthok mairoi singna anokba ama sendokpani mairoi singi khongjang adu laksin laba matung hairiba salai taret ki phiral asi police singna lokthokre haina Manipur Police Control Room na thadorokpa sirol amana khangalakli makhatana Churachandpur district ki manung chana laiba Gampha da security gi apunba combined team amana thibu humbagi thapak sathabada khulai paiba singna lokchinrun thalamba oigene chingnaba tray borgan amaga loinana bawphai handset ama phagat le hairi makhatana aroi boina National Highway 37 amadi National Highway 2 da lamdamasi ki tangai fadana nongmada sangdraba yadraba potchai puduna lakpa gari chani ga kunga mathoi amadi chamaga humdraga mapan hairiba lambi asida apan mayawduna pusilakre makhatana potchai pusilakpada khudong thiba thoktanabagi damak singnaningai oibum phamsingda security force na kan ba section tharang lokhatki Manipur district punamakta pamdaba thodok thoktanabagi damak singa masung tamda punna checkpoint samaga ama hangduna achat ong sing check tawbada singnaba miyoi ani phakatuna wang pong chathakine lasibu like share subscribe tawduna puning thogot piu haibo pham thamjaraga ngasigide matang saida lusinjare